Rumjay Mam Punama Kangle to Jena Mang Pamnangasi Marubi Pauka Pizarake and Pauda, CM na Lambi Hangdogle High, Court ki order di late, seeing you upon Induna Saluragana Kanana Daita Pugado Ribno, Suzata. Kangluki Rang the Maram Oraga Matam Sang, the Tino Lakiba National Highway Assistant Minister na Handak Media, the Pongdoki Wapam Amada Highway Hangli, Open Oi, Miam Adumaksane Hairi. Aduga highway si hangdong na ba imagi mairagi maikedi mamang sahi 2025 ki October thada High Court of Manipur da PIL thakhibugi tarik ngasi lobo lakpane miyamna kanai wabu lawraga sakadabano haina ngasi Manipur da leba High Court asigi mamang na pangthokhiba pawgi mifam amada imagi mairagi convener Sujata na phongdokre mana makhata na haikibada PIL adugi matangda makoina court tagi tarik lawraga leire High Court ki maikaidagidi hojik phawba lambi hangdokpaga mari leinana ruling amata taba leitri government amasung High Court ki oiba tongan ba phirep asida miyam karamba lambi da pugadoribano decision piba matamda manadaba kaya leiriba asina prajada khanghanba mathau tai haina ngasigi pawgi mifamana pangthokpane chief minister na yumnam khemchan highway hangdole haibagi matungina lambi aside meitei na saluraga maduda tolakpa phatta do kanana daita pugadoribano court ki oinadi order pikiba leite hairakani aduna asengba decision adu khangan biu haina ngasi court ta taksinba lakone hauji asi nongmai kapa lepti tampakta leiba singge oinadi nongmai loinal pikhala u haina sender tawkhre adu nakam na madi hauji su adum kabli santi habsi mafam maduda unaraga mafam aduna unaraga wari sanaraba purakadau nate irang asiga mari leina hauji su ground amsung field dadi ahongba mata leite sengi maikei digi kuki singni imphana lakpada protection pini hairga malem thongamgi santi khongchatana karigi athingma piga doribano haina phongdoki ni suba pawda Khetrigao da drug ta senaba ama faba changluba inspector ama thangna thillakkhre Imphal East District ki manung chanba Khetrigao Jungkhai bam laikai area da ngarang police na drug lalon ba miyoi ma phaba changluba da miyam ni irang hawrakpadagi police inspector ma so open nangkre thawdo asigi matang na press na phangwa paw mai matung ina ngarang nimdang pung 3 rom tarakpa dwai da Imphal East District ki police ki team amana drug ki case amaga mari leinana Khetrigao Jungkhai bam laikai gi area da ND Nazakat Kauba Miyoi ama phaba sangki madu masing yamlo miyam toroktuna police ki thabak toromsing da erapan peki police samsung miyam anigi marakta ngayak mungna ringi talak aduda Manipur police ki inspector Razik ki khutta thangna thilakhibani hairi miyam na kanma mongda thingma pirakpaga loinena police ki maike da so open nangba yawrabasu MD Nazakat pu mafam adudagi namna phara matung police station na purake ngarang chatharakhiba miyam gi attack adugi matangna Manipur police ki akhanaba team ama na thijinba hokre hairi Matangi Pauda, US Iran gi lana lying with the Sizinaba MRI machine Tabak Lekwadore. West Asia Toliba Lan Asina, Malem Tau Pangdabi Awa Mauna Hanbagi Matakta, Ana Lang the Sizinaba MRI scan Tabak Levan Gadori. State of Hormuz Tingjin Kibana, Malema Pamayam the Tau Pangdabi Awa Maunari, Masidagi Hena Kudong Tinga or Ribadi. Helium marang kaina phangdabagi matangdani US Geological Survey report matungina mamang saide United States na maling tongan mafamda helium cubic feet million homphum doirom supply tauke State of Hormuz Tingjin krama matungda Cape of Good Hope na singba atopa koithokpa lambi sing phawraga poche hondonjin tawba matamda hena changhanbaga loinana mamalsu hengalakpai fiamda leiri maleng oina helium khwaidigi ya sangwangna putholiba Carter amasung US ne lebak ani asi pullaga malemda sinariba helium chado hompurom putokle MRI scan lobada tangai phana sinariba polam amo oriba helium marang kaina phangdrabadi malengi mafam mayamada ana lengi thabak thorom singda sauna apan mathokpa yai hana thajanari mathangi aroiba pawda Honorable MP Oza Bimolna Manipur da pangthokadoriba census amadi delimitation gi thabak iramdamgi citizen singi asengba database ama semri phawba census amadi delimitation gi thabak pangthoktanaba ngasi house da rule 377 gi makhada thamkhibaga loinana makha taba oinasu NRIC update taunaba Home Minister da akubo wapam thamkhre hairi pawselo ina ngasi Manipur pawpija matang selo sinjage mayam phone channel sigunung sidin like share and subscribe talk some view thank you all